अहानबदा मरोइबा पाउ पिजरे थांगमाइबन चैराव चिंगदा लैबा अथौबसिंगे खुबमदा अथौबसिंगे नुमित पांगथोख्रे सजिबु चैराव बना लाकपदा लमदम असिदा लैरिबा मिपुम खुदिंगमक्ता मणिपुर लेजिस्लेटिव असेंबली के स्पीकर TH सेटरबटना याइफा पाउजल पिरखली मणिपुर की चिंगी डिस्ट्रिक्ट सिंगदा ngase akhak arau yauna nong churaba yai haina India Meteorological Department na khanghalakli मणिपुर पुलिस ना सखंगदब सिंगना खुलाई लोटसन लमले हाइबा अकंगनब पाव अमा फंगबदगे ngase नातुन चिंग सनासाबीदा ऑपरेशन चथखरे अमदे Waqf Amendment Act 1995 की मायोक्ता अंजुमान इस्लाई मौसरा लिलोंगना सिंदुना ngase Act asibu yaningdaba phongdoktuna khongchat ama chatkhre Kromjari Mami TV News meeting tabiri bakwai punumakpu THOKCHOM SARDA taram nokchari pau sandokna pizari thangmai ban chairau chingda laiba athobasinggi khubamda athobasinggi numet pangthokre Revolutionary People's Front RPF amade masigi lanmi sanglup People's Liberation Army PLA na Manipur bu India ke loilam lengak tage ningtamba hanjinna bane haiduna changsel lakhiba khongjangda lub asigi thauna pharaba lanmi kaya thawai na pontha pikhiba athoba singbo ningsingduna ngase Manipur gi mafam kaya da athoba singi numit thoram pangthoktuna laikhidraba sing adugi mafam da haikal lekat tamduna ikai khumnaba utkhre ngasi ayu angan badagi hauna miyocha kayana अथौब सिंगी मुखुबम दा लाक्तुना हाइकत लेकत तंबा असिदा सरुक याबा लाखे सही खुद मिसुंबा अथौबी कुमोला को जे कोई थमोय पिंगना थमोय सेनना ngakta ngakai thogala moida kai khumna ko yes tawa sum chai khodi pangthok pasida haujiki hujiji pangthoi siga kai ahong badi participation helen lobi ai handa kise hongmori ko kodana khoina daina sala ko holo na to ek amara amaga po phongna boda ho yamna mapung phai na je ama pung phai adu wakhal khitan ai koi sinna koi pirong boda mata koi mangjing tha bana koi saru ya na lai asim makso loilom ba koi pun ngam ra ko koi pun kumanga pulaga lai ado paring moina dia koi punna aikal like tambal ko sa blo de public ko ko sa pw ya da me ado mamang hogi ba sai de gi di adangna film gi natara music album da khundari ba aduki matik si yam ra masi Sajibu chairau bana lakpada lamdam asida lairiba mipum khudingmakta Manipur Legislative Assembly के स्पीकर TH सेटरबटना याइफा पाउजल पिरखली महाकी पाउजल असिदा पुमनमकपो हक्चांग फना लैबा हराव नुंगाइबा लाकलिबा चाही असिदगे इंग चिकपा अमदे अखोय अमता ओइना पुनसिनबसो ओइरसे हाइना फोंदोरखली मणिपुर की चिंगी डिस्ट्रिक्ट सिंह तमेंगलोंग सेनापति उक्रुल कामजोंग तेंगनौपल चांदेल अमसोंग चुरचानपुर डिस्ट्रिक्ट अखक अराव यावना नोंग चुरबा याय हाइना इंडिया मेटेरोलॉजिकल डिपार्टमेंट ना खंगहलखले उक्रुल कामजोंग तेंगनौपल चांदेल अमसोंग चुरचानपुर डिस्ट्रिक्ट दे ngasi pungda किलोमीटर 30 दगे निफु फावबगी चांगदा यांगना नुसित सिटलबा याय हाइरे अमरोमदा असम अमदे मेघालयदा ngasi अखक अराव यावना अकन मनोंग चुरबा याय हाइना इंडिया मेटेरोलॉजिकल डिपार्टमेंट ना खंगहलखले डिपार्टमेंट असगी मतुंग इन्ना केरला महेक आंध्र प्रदेश की समुद्र खोंगबान यानम रॉयल सीमा तेलंगाना कर्नाटका तमिलनाडु पुदुचेरी न चिंगबा मफम सिंगदसो अखक अराव यावना नोंग चुरबा याय हाइरे फिबम असे झारखंड बिहार मध्य प्रदेश अमसोंग उत्तर प्रदेश तसो मायोकनरबा याय हाइरे
Manipur Police na sakhangdaba sengna khulai lotsan lamle haiba akagnaba pau ama fangbadage ngase natun seng sanasabida operation chathakre operation adu ngasi ayuk pung mariga minute kuntra dage pung nipanga minute kuntra phawba chathaki haide operation adu inspector yangmi Yasunau Simre OC Yangang Pokpi PS na luchingba team galoina na Yangang Pokpi Police Team 4 Mahar Borders A/189 Battalion, CRPF B/69 Battalion, BSF E/119 Battalion, BSF Special CDO amade MR IRB na punna chathakibane. Fagalaba khulai sing adude 36 hand grenade ahom, detonator Nipan, tube launcher mari, rubber bullet mari, parabom ama, ahangba parabom, 81mm ILLG ama, insas LMJ magazine ama, BP jacket plate ani, BP jacket ama, metal inner barrel, MK4 ama, 7.62 mm AKG kapayariba maru taraga mga amade 7.62 mm SLRG empty case kontrani hairi. Waqf Amendment Act lising ani kun ga mga gimayokta Anjuman Islai Mausara lilong na sinduna ngase kala kanun wapas law protect waqf properties protect Muslim right haiba hiramda miyoi lising yangkai hen bana ek asibu yaning da ba phongdoktuna khongchat ama chatkre miyam gi khongchat adu lilong dam amade lilong turen ahanbi darul ulum dage hauraga lilong bazar da laiba bari jama masjid phawba kholau kaya lauduna chatke Khongchat aduda saruk yakiba All India Tazim e Insaf ke National Secretary MD Islauddin Nahai Bharat ta paliba NDA lengakna handak pass tawriba Waqf Amendment Act ase hiram amatada yabang amloi asigumba Act ase laiminariba aikhoi khudingmakna dharmagi khetna bathamdana muthatnaba honafam thoe Muslim community gi mingda tongan ba sothana lairiba singi damakta malemsi da lairiba fawbage mateng oinanaba Kathok lamlaba property sing ase dharmagi mingda laibag asigi miyam gi damakta laijaramba property sing airport railway yon khiba adugumna waqf property ase mullaga yon gani haibagi thaong ase yabang amloi athubada pass tawkiba ek handoktuna laibag asida tangdu laitana laihallo Bharat ki constitution ase kanse PM Narendra Modi na luchingba NDA laingak asina Bharat ki constitution bo Khongau naduna atamnana asonba community yengduna namthanaba hotnaragleba ase aikhoi amata oina thengnanaba hotnaminaba matam oire asigumba laingak asina handak Lok Sabha amade Rajya Sabha anida Waqf Amendment Bill puthoktuna pass tawkhraba matung Bharat ke president na khuyek piduna ek on khiba ase yaningde Chatnaba yaroi Waqf haibasi laibag asida lairiba atopa community singna khangdaba amagum tawe Waqf haibasi charitable oina miyamge apunba property collection tauba hairiba property aduna lairaba asonba hanthana laiba health ki lamda mahai masing tambagi lamda socio economic amade art and culture da mateng pangnana bage kathokpane Hairiba Waqf ase Prophet Muhammad na sangsar asida lairingaida mahake khazur dead pambi taret khak miyam da kathokpa aduga miyam gi oina sizinnakiba aduga gi mathang chatharakuna ing kumja lising amaga chamapan taraga mapan da Abu Bakar Muhammad bin Ali Almadari kauba miyoi amana Waqf ase board amagi makhada malem gi oina changsinduna lakpane laibag asigi oina su ing kumja lising amaga chamapan marifutara mangada Waqf Act sem khiba aduna so ahan banate 12th century da Mughal gi ningthau Muhammad Gori na hawdoktuna tola taraba singi damakta hotna birami aigi laijari ba lanthum ase mama mapa laijadaba sothana laiba singda mahai masing tambada ana layeng taubada chana thakna bagi mateng taubada sijinnana ba lojaro haina malem asina laiba phawbage mahai lakna ba kathok lamba adubo Waqf kawe aduga masibu chalaina ba semba board adubuna Waqf board kawe Masi British ki matam daso adumak chathaduna lakle adubu laibag asida dharma amage ningtamna karigumba thabak ama tawjabada chatnabi masana ngakchaba haiba India Constitution ge article number 25 26 27 amade 28 ki mayoktane
आईनगी वांगमदा वर्क अमेंडमेंट तौगनी हाइना पुथोरकलिबा बिल असे वर्क अमेंड तौबदा नते वर्क ब्लेजरिबा प्रॉपर्टी सिंगबो प्राइम मिनिस्टर नरेंद्र मोदी अमदे मागी सरकारना लुट तौनबा होटनबनी हाइना मराल सीखी वर्क लम सिंग असे मुन्ननबगिदमक्ता वर्क अमेंडमेंट बिल असे पुथोरकपने अमदे एक ओन बने हाइना लौदबै ngамलोय इस्लाम धर्म की ओइना लैबा बोर्ड असिदा अतोप धर्म की मियोय अने याहनगनी हाइना हाइबा असिमक अंगक पफावे कनागुंबा अमके क्रिश्चियन की ओइसनो हिंदू धर्म की ओइसनो मरी लेनबा बोर्ड अमा सेमबदा अतोप धर्म चटप मियोय याहनगनी हाइबसे मीगी धर्मदा खबै खरा साबा लुट तौनबा होटनबनी हाइबसे मयेक सेंगलबा वाफमने करिगुंबा येनबा लाक्लबदी येनरिबा अदु डीसीना लोइसनगनी हाइबा वाफम लाक्पा अदुना अमुक हेना मयेक संघले वर्क एक्ट असे सेक्शन 40 द लैरंबा ट्रिब्यूनल अदु ककले हाइबा वाफम असे मुस्लिम कम्युनिटी की दमक्ता तोंगान तोंगान बा सोथना लैरिबा सिंगी दमक्ता मालेम से द लैरिबा फावबके महै फंगनबगी दमक्ता कथोक लमलबा प्रॉपर्टी सिंग असे धर्म की मिंगदा लैबाग असिगी मियाम की दमक्ता लैजरंबा प्रॉपर्टी सिंग एयरपोर्ट रेलवे योनखिबा अदुगोम वर्क की प्रॉपर्टी असे मुल्लगा योनगनी हाइबगी थाओंग असे याबंगमलोय मरम असिना ब्लैक लॉ अमा ओइरिबा वर्क अमेंडमेंट एक्ट असे लौथोक्तुना लैबाग मियाम शांति ओइहल्लो मागी धर्म की मनिंग तंबा कायहनगनो धर्मदा युमफम ओइना राजनीति की थबक तोक्थोओ वर्क की प्रॉपर्टी असे ngasi ngarang gi nate 12th century dagi hauraga tongan tongan ba miyoy sing ningthau singna akbar shahjahan aurangzeb na chingba kaya so yaroi ningthau ama oire haiduna magi property adu work oina nate मकोइना मुसलमान की मिंगदा तोला तारबा सिंगिदमक्ता सिजिन्नरो हाइना कथोकलंबा अदुबो वर्क हाइबने इस्लाम धर्म चत्तबा सिंग हाइबदी हिंदू नत्रगा अतोप धर्म चत्तबा सिंगना वर्कता लंपीबा यारोय हाइरकदे मसीना ताकलिबदे वर्कता राजनीति अमा तौरे मुन्नबसु होटनरी हिंदू मुस्लिम मिंगदा राजनीति तौबतो ओ पास तौख्रबा एक असे खुदक्ता हंतो ओ हाइखे महांगना मखाताना हाई एक असिगी मायोक्ता चंगसिलक्पा खोंजंग खुदिंगमक्ता लमदम असिदा लैरिबा मिपुंग खुदिंगमक्ना जाति की खेनबा थमदना सरुक याबियो अमदे सौगतपियो हाइना मियामदा अपील तौरखे अंजुमान इस्लाही मोसरा लिलोंगी कोऑर्डिनेटर अलहाज मौलाना महियुद्दीन एक असे मरी लेनबा सिंगना हंदोक्ट्रिबा फावबा मखल मखा कयागी खोंजंग चंगसिनखिगनी वर्क की प्रॉपर्टी सिंग आजाद ओइरिबा फावबा अखोय अमत ओइबा खोंजंग चंगसिनमिनसे अमदे मपुदा हाइजसे हाइना मियामदा अपील तौखे मसिगी लमगी से नब करिगुंबा लाख तारगदी मसिगी वक्फ की ट्रिब्यूनल सेक्शन 40 दा वायेन गदबनी मदुन वाकत गदबनी मदुन वायेल गा वारोइसिन पुरकदबनी हाइबा सेक्शन दु लौथोखिबा मसिदा वायेन नरोय हारकपा लोइनन सेय नब लंपुनमक डीसी न लौसनगनी हाइबा हाइबन सिंगबा अदुगुमलबा यामना अमुब मखलगी एक अमखक नसी पुथोक्तना भारत के अदुगुम लैमाइदा भारत के प्रेसिडेंट ना पास साइन तौखिबदगी जनरनी हाइरे इबो एक असे मसी लेपाक मियाम ने यारोय सेकुलरिज्म द सिंगनबा भारत की कॉन्स्टिट्यूशन 15 6 दुग 24 25 14 25 26 अमसुंग 29 न चिंगबा मसीदा सिंगनबा ड्रामा अमगी मसाना मसागी करिगुम थबक अमा तौजबम याय हाइबा पुनमक खंगाउनबा भारत की कॉन्स्टिट्यूशन बु सिंगनबा असिगुम लब एक असे खुदक हंदोकदबनी हाइदना इखोयना ngasiगी खोंजंग असे जमेत हारिबा लिलोंगी अंजुमन इस्लाही मोसेराना कौवी रक्तना तोंगान तोंगान बा ऑल इंडिया तंजिम UMPC अदुगा ममिंग पनब पनदब नाइदब ऑर्गेनाइजेशन कयामा लोइना लोइना मियाम पुनः होरक्तना नुपी अंगांगना सिंगब थोलक्तना ngasiगी मणिपुरदा असिगुमलबा एक असे यादे भारत के अदुगुम माइनॉरिटी सिंगना याद्रिबा अदुगुमना अखोइसु यादे मसि चतना पाउगी मरक थना अतेन ब्रेक अमतंग लौमिनसे अदोम अदोंगी हक्चांगदा नारिबा अनाबसिंग कोहलसी स्टेट अमदी नेशनल अवार्डी फुसम अतिकुर रहमन्ना मखाद पिजरिबा लायोंसिंग असी येंजरी खोंग हांबा यादबा खोंग सेंगना हांबा यादबा खोंग हांबदा मतम कुइना चंगबा सौजारांतबा अमांगथोंग मयादा पोंबा अमांगथोंग मनुंगदा पोंबा अमांगथोंगदा मखुन हुटलगा नाइ चाबा फिस्टुला अमांगथोंगी अकोइबदा हकचबा गैस्ट्रिक प्रॉब्लम लैबा ब्लीडिंग
इ ताबा चिकपा नाबा साइनस tonsil asthma sexual problem leiba phambi watpa fingau chatpa thagi khongkap chang naidaba singli nauri sonba khwang naba ngaksamari naba asina singba singlaying jari ba mafam singdi Bismillah Hotel Building first floor opposite oil pump Hatta Imphal Bisnupur Bazaar Yaripok Bazaar Akupa marol gidama contact tawbiyu 7085184974 Amuka hana 7085184974 layang jariba matamdi ayuki pung 8 tagina nungdang warangi pung 6 fawo oigani adom gi hasagda nariba anaba break matungda mayam butaram na okchari makataba pau taminase aina thingkraba lalholok kanglaipak communist party KCP ge nifumanga suba mapok numit asina lakpada KCP central committee na party ki mahut sinjaduna kanglaipak amade WESEA ge Yawolup Singh, Ima Lup Singh, CSO Singh, Intellectual Singh, Public Leader Singh, Media ki Ichal Enaw Singh, Haksel Loy Singh, Kumhai Roy Singh, Mahai Roy Singh, Sana Roy Singh Amade, Laumi Sinmi Singh, Irai Chapum Namaki Mafamda, Chahi ki Warol, Pijari, Loina na Irai Baki Ningtam Lanfamda, Thawai na Ponta Pikraba, Yawol Lanmi Singh Amade, Athauba Athaubi Singhi, Ning Singh Jabaga Loina na Makogi Mafamda, Yawol ki Ikai Kumnaba, Pijari. Loina na lanfam da laibak thibatage soinaiduna leiraba yawol lanmi sing kaisum sangda iraiba ki damak phadok tariba sing pumnamaki mafam daso yawol gi ikai khumnaba pizari numit asigi khudong chaba laujaraga KCP Central Committee na lup ki maikai dage laibak miyam da wafam kharadang kumsi chahi gi warol oina nolukna thamjari ningthau panba laibak macha kayana masana yaningna natraga yaningdana पुल्लगा ओइरखिबनी लिसिंग अमगा चमापन कुंट्रागा निपान गे कांग्रेस के हरिपुरा सेशन दा तोंगान लैरिबा स्टेट सिंग पुनसिनबगे पांदम लाउथोक्तुना पांबई अमा नत्रगा अमा सिजिनदुना इंडियन यूनियन दा लोइनमक यावहन्नबगी खोंगथांग चंगसिलखे खोंगथांग असगी मपुंग ओइबा थौदांग सरदार वल्लभभाई पटेल ना लौदुना मागी खुजिल थौरांग मखादा जम्मू एंड कश्मीर कोच बिहार मणिपुर त्रिपुरा Travancore, Jodhpur, Bhopal, Hyderabad, Zonagad, Asina Chingba, Ningthaupan Balaibak Singh Ase, Masana, Yaningdana, Namduna Bharat ke Apunba, Indian Union da Yauhanke. Lesengani Kungo Humdoi, Megi Ahumdage, Manipur da Chatharakhiba, Kanglup ki Irang Asigi Mingda, Prime Minister Narendra Modi Amasong, Magi Center Laingakna, Central Security Personnel Chaurakna, Lesing Hompugi Mathakta, Tharakre. Masina irang laksin bagi mahutta purup singi marakta ungkhatnaba maithau hena haptuna lakle kharadang nemtharakpada mai amuk yangsinduna irang ase makhata na sandongna bataude Modi laingakna kanglup animakta mateng pangba saduna matam chuppagi tinaba yadanaba hokam sele ethnic line da identity politics tauduna yengthina bagi sambal wangna khagat pire Aikoigi idea of Manipur bo temsing nare Manipuri khunai bo singkup sana thugai rakle irang asida nupi angang ahallaman tharaga miyoi chaniga yangkhai nipan hena sikre miyoi lising homputaret hena relief camp singda changjafam loduna khangle khul laikai kaya maina tumna chakre o full on kre irang sina mahairoi lising tara mariga chatret hompugo humdoi gi mathakta mahai masing tamba fangdre mamal yamlaba naha kaya gi punse lamakhang da lamang nare tungi lambi mangkhre manipur da miyoi bagi hak tamthina khongaw nare irang asi chatharakpa chahi ani hairakle Narendra Modi Manipur da nombuta khongul taradri haina so pongdorakle ngasi honglakle ba malem gi mayon asiga iroinana Manipur amasong WESEA gi yawol ihau changsin minari ba yawolol punumakna Punna lauminadaba yadraba puwadigi thodang adu lauminarasi hainasu cherol asida phongdorakle
Security Force na ching amasong tampaki mafam singda area domination amade thiba humbagi thabak leptana chathari. Manipur Police ki pau amagi matung inna Churchandpur District ke Changpikot Siden Scotland amade Dampi Hill area da thiba humbagi thabak chathabada pampi ahum phagat pangam le haire. Tengnopal District ke Tengnopal PS ke manung channa leiba border pillar 87 yaingang pokpi manakta thiba humbagi thabak chathabada insas magazine ani AK magazine ama 5.56 mm insas ki kapa yariba maru nipu 7.62 mm AK gi kapa yariba maru kuntra lethot maru taruk 7.62 mm fire case taragani thoi electric detonator ahom camouflage uniform ama amade atai potlam seng phagat pangam le haire. District ke Lamsang PS ke manung channa leiba Fayeng Sabal Laikai da thiba humbagi thabak chathabada 9mm empty case ane mortar round empty case ama military belt taragani pan military bag taragani thoi walkie talkie handset mapan combat long pen kuntraga mari combat jacket manga combat shirt taraga mapan combat t-shirt kuntraga taruk sleeping bag ama combat cap kuntraga mathoi combat scarf mapan military bag mari firing pin ani amade combat boot kuntraga manga phagat pangam le haire. Amaromda Imphal West District ke Sekmai PS ke manung channa leiba Khongnang Pokpi Village ke IVR chatpa lambi Haibong Lok area da thibo humbagi thabak chathabada magazine loinana 3.303 rifle ama HE hand grenade taraga nipan amade para bomb ama fangbangam le haire. Manipur ki ching amasong tampaki mafam singda security force na area domination amade thiba humbagi thabak leptana chathari. Amaromda Manipur Police Control Room na thadorokpa charol amagi matung inna National Highway 2 Imphal Dimapur amade National Highway 37 Imphal Jiribam lambida lamdamasigi tangai fadana nongmada changdraba yadraba pochai puduna lakpa gari chahum ga humpu nithoi amade chaniga taraga manga hariba lambi asida apanba yaudana pusilakre makata na pochai pusilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akanba section thawrang lokhatke. Manipur District Pumnamakta Pamdaba Thokdok Thoktanabagidama Ching Amasung Tamda Puna checkpoint Chamagasung na Tara Hangduna Achat Awok Sing check Taubada Tongan ba district singda Thokpa Thokdoka Mari Lainana Miyoi Ahum Wahang Pahang Chathake Hairi. Ningtam Yawa Lanme Private Tombram Kalakchai Alice Kemi Lami Ama Oibage Masagi Mathau Pangthok Lingaida Ngarang Thokiba Yamna Laibak Thiba accident Amada Laikidabada UNLF Amasong Masigi Lanmi Sanglop MPA na Awaba Fongdorakli Amasong Laikidraba Nuksikraba Ningtam Lanmi Asigi Mafamda Yawolgi Ikai Kumnaba PK Haina Gerald Asida Fongdorakli Bet Kemi Hauzik MPA ge Fast Brigade ke 292 Battalion da posting tawduna leiba lanmi amane ngarang nungthil pung aniga minute kuntra taba matamda base camp asige defense post 1 da yengnaba singna landarak padage ngakthoknaba duty tawduna leiriba lanmi singe ising supply tawnaba 407 truck amada ising puduna lanmi kharaga loinana kakhatke Angamba ching lambi aduda thogatliba truck adu khanghaudana angel fail oirakpadage maning hantarakpaga loinana gari adu mathak makha onke gari aduda tongliba kemi accident aduna maram oiduna khudong thiningai oina sokhe khudakta public hospital da pukhatke adubu laibak thibadi hospital yauban nangdringai lambi da laikhidabane kemi naha oina maraibak ningba maraipak Kining tambagi damak thawai pamu balaitana kathokpa ngamba awa ana khangbada ninghanna ing tapchaba pukchel sengba suba nomba kanba thaksi khasi phajaba amade thauna laiba ningtam lanmi amane athauba asina laipa ki ningtam lan asida saruk yaminariba ningtam lanmi singidamak kathokna mathau pangthokhiba asimak ningtam lanmi amada chengadaba yamna tangba matik mayai amane Private Tongbram Kemina Manung Matam Chadana Laikidabada Imung Manungna
thengna horiba awa chaithengda UNLF amasong masigi lanmi sanglob MPA na thamoi songna saruk yari haina so Gerald asida phongdorakle Department of Veterinary and Animal Husbandry Porompat Infal East amadi the Social Workers Congress Khongmanga khusam naduna mass anti-rabies vaccination program ama SWC Khongmangi complex ta pangthokre vaccination program aduda hui marifutara amade hogdong kuntra da vaccine kap thokhe haina so phongdorakle ngasi pangthokliba vaccination program asiga mari lainana Department ki miyoi sing thabirakpagi damak Social Worker Congress Khongmanna Joint Director Department of Veterinary and Animal Husbandry Porompat Infal East po thagatpa phongdorakle Home Minister Amit Shah ngasi Bhopal thoram ama yawnaba Madhya Pradesh ta chatlagani hairi Thauram asida sangom amasung sangom gi pothok seng stakeholders seng saruk yagani haire Madhya Pradesh lengakna sangom gi pothok marang kaina puthok na ba tongan ba state singi stakeholders singa yana warol kaya sign taunaragani Thaurang asi state ki chief minister na lamdam aduda sangom gi pothok seng hena puthok na bagi pandam da paikhalakpani haire Security Force na aina thingkraba lal holo KCP PWG gi miyoi ama fare haire Police ki paw amagi matung inna farba miyoi adude thangjam amujaw maitai chahi kuntraga tare ne Imphal East District ke haingang PS ki manung channa laiba sangakpham bazar dake phabani haire Ladakh ta Chuli Mendo haina su khangnaba Apricot Blossom Festival lesingani kunga manga Kargil ge Sanjak Khulda makhal mathel gi thoram kaya ga loinana hokre Festival adu Kargil Tourism Department senduna pangthokpani haire Festival asi tha asiki kunga mathoi fawba tongan ba mafam sengda pangthokani haire Jharkhand के West Singhbhum district ta security force का Naxalite का खुद थोकना बदा Jharkhand Jagur के personal अमा लाइखिद्रे Cobra Battalion के personal अमा फिबम लूना लाइरी हाइरे पाउगी लिखुन अमगी मतुंग इन्ना district असिदा ngarang security force ना थीबहुंबा की थबक चथबदा खुद थोकना बगी थोदोक असे थोखिबनी हाइरे SP Asutosh Sekhar की मतुंग इन्ना सोगलबा personal अमदे लाइखिद्रबा personal helicopter da Ranchi da पोखरे हाइरे Personal ani adu IED pokhairakpada sokhiba amasung laikhidabani haire marak asida district asida thibuhumbagi thabak chathabada Maoist ke sub zonal commander ane yauna miyoi taruk security force na fare haire makhoidagi rifle mari automatic revolver ama nongmai maru kaya marum motorcycle ama amade atai potlam kaya so phangmangam ki haire Aroibada maruiba paw amuka hanna pizeri Thangmai banchairau singda leiba athauba singi khubamda athauba singi numit pangthokre Sajibu chairau bana lakpada lamdam asida leiriba mipum khudingmakta Manipur Legislative Assembly ki Speaker T.H. Saitapratana yaipha paujal pirakle Manipur ki Chingi district singda ngase akhak arau yauna nong churaba yai haina India Meteorological Department na khanghalakle
Manipur Police na sakhangdaba singna khutlai lotchilamle haiba akangnaba paw ama fangbadage ngase natun ching sana sabida operation chathakre Amade Waqf Amendment Act lisangani kunmanga gi mayokta Anjuman Islai Mausara lilong na sinduna ngasi Act asibu yaningdaba phongdoktuna khongchat ama chatkre Hauzuki oina Mami TV na sandok sa Manipuri pau matang asal lojere makha taba pau gi damak Mami TV midyang daduna lebiyo mayambo amukana kurumjari